Houkhiba tang Tarahumdoida Kangleipak Communist Party PWGMC Unification ki catching Tounaba Khutlai Khara Manipur Police na Phagatkhiba adu yamna Laibak Thibani haina lona thingkhraba lalhoulup asigi PRO Chingkheinganba na press ta thadorakpa cherol amana phongdorakli cherol asina hai catching Tounaba Khutlai Singh adu Manipur district ki manung chana leiba Bamdiar awang lekai nambol Bamdiar dagi konthozam ziban maitei koba amadagi Phaghibani Khutlai Singh adu loop asigi hosik chathariba homecoming for peace talk agreement ki arms deposit policy makhada catching thadorakpa thamkhinaba oibana fafam thoktabani Khutlai ga konana fariba mioi asisu loop asigi gather nate peace talk ki verification process ta biodata submit tawkhiba misaksu nate Khutlai Singh adu catching Tounaba purakpada khudung chadaba khara leibadagi konthozam ziban maitei gi yumda matam khara khak thamnaba mateng niraba matung thamkhibani mahaka loop asiga karigumba hiram amatada mari leinade hairi nakal amaromda loop asigi hojik chathariba homecoming for peace talk policy asi Manipur Police nasu ikai khumnabiu loinana matungda asigumba thodok asi amuk hana thokhan biganu haina cherol sina makha tarakli